KUMJA English ngani supna kunni thoida regular Takhraba lecturer sing HOUJIK PHAOBA LEINGAKNA Tolop Pidana AMADI posting order Thoktana Leiriba Asida LEINGAKNA Mityeng Changbiyu HAINA lecturer sing na LEINGAKTA WAKATLAKLI lecturer sing Asida Thengnariba khudong chadaba kayagi matangda palladna Lambing Higher Secondary gi lecturer Ningthozam Sanjit na hai KUMJA English ngani supna kunni thoigi January da regular Takhraba lecturer sing gi Tolop HOUJIK PHAOBA pitoktana thamle loidana regular lecturer ase chahi ani helaba PHAOBA posting order thoktana tham leiri oidiba fibam asina oja sing asida asuki mate khudong chadaba kaya mayoknari HOUJIK lamdam asida thokliba irang asida mahairoi singi yengduna matam sangna oja sing ase khangduna lakpani iram asida lengangna athubada Mityeng Changbiduna oja singi awaba ase kokanbiyu haina mahakna makata ki angang singi halo shalai plus la kadaba koi offer form pidana the attestation form the verification ke ke lo sin ligre from any site ke do koi se taseng na regular employee mo oibagi sabsaba posting pb raga amadi salary pb raga magi mj ke solution bi wa na koi government tak se bani do koi mamang thak tagi koi January tha swai dagi koi process se kan change ba do ngasi hayeng hangsit kum ma se se government gi cabinet phambi gani so aje do business da puthok piraga sai gi koi gi process lo sin bidre ba sigi keno sing thi kase oza moina akhoi gi su awa ba mayam se ubiraga government na akhoi gi makha ta bo process solution biu